ngasi Manipur gi loiba khaman nai drabalan phamasida mikap merau khol misi minatana pik thalaba lamdam masida Kaibulam jawda lehoba loktak pat ki sanga kayana makhoi gi thawai kanbina bagi damakta mamitigi mapita na tengtha hori Haji sangai sigan tisi sabeng adagi khasa lamu sin sim loi leine ba te sa makhan myam ji puna punjal lising amamu hena kai lising ton myam lei ado ada tawaram lei ne ba akhona sida yengbu urija sumana asumna kan sumana yengbu sumana leine khon pidu bai wane ba 시 자가제 보라 나토خ라가 폼내 소خ디 낭정의 장이 우네라 어 이랑 랑부도 장갑이나 냥 장갑이나 어떤 점 근데 란 문웅이자 사리싱 아니마 탈락만요 미 갔다 버진다 그래서 또 혼자 버기 너망게티 알아마이 이제 사뱅이 안가지나 커넥션 ලෞජයবা 사 kannam honabda 뭐나 kannam honabda 월다 Maming Saji Shanghai lebe Manipur da maming chali che wal da masak ta je Saji Shanghai lebe ne ba Saji Shanghai jo kan mam mathau da mane aduna ain sam chaning magi Saji Shanghai tukot pa sa ni na mo jo di kai disturbance pen da bi da to yano ji pai jog jabane boy thanga kai bulum daw sile kai bulum daw sile ya ni to ga classes hotel na le ko adagi thanga sile re karang sile re thanga karang tana bada ning thong le re project ki aduga si mai bom lok coaching le re thang le adagi mo sigi ring ro lak toi ni ba ko sigi ma si mapan jil le ring ro lak toi ni ba toktak mapan jil ne ba so ma jum ma ba ne adalai kilometer ani bharang mudo sibo hojing jimak tawba yaba oithokpa yaba project aduki matik yamna lekhre adubu aikoi hojik chokot thorang ni hairaga lambi phawba sorok phawba ningthi na phajana semjin sajanba ngamdaba lamdam asida karamba anoba chokotba khongthang no aikoi namuk thangjinna plan tawgadaba thanga hairiba lam asidagi komla khom phawdurakpada business ta aduki matik yamna kanaba oigadoribani lalolitik tawbada khwaidagi maru oirba lambi uhumsu samnagadoribani